Imphal Literature Festival Lisingani Kunmangada, South Africa, Thailand, Assam, Tripura, Madi, Kolkata Dagi, Aiba, Aibi Mapana, Sarkyari. Kurumzari. Am-Istv News, Midang Tabir Singbu. Taram Noksari, Hauzik Pau, Sandona Pizari. Saitat Hopanglup, Satolup, Imphal Amadi, Funga Heritage, Silong, Anina Puna Sinduna Satharakliba, Imphal Literature Festival, Lisingani Kunmangada, South Africa, Thailand, Assam, Tripura, Madi Kolkata Dagi, Aiba, Aibi Mapana, Sarukyari. Nini Sanbunu Mitta, Kaibulamzau National Park, Loktak Pat, Thanga Karang, the Satuna, Imphal Gi, Mafam Singadugi, Akoiba Singing Shinkibagalunana, SC Hostel. Hanga Wangma High School the Hang Liber Relief Camp the Sangduna, Camp Dugi IDP Singda, Lupali Sing Taramatoi, Tengbang Bagalona, IDP Singi Puning Tawatki. Hongsatuda, Sarugia, Kiba Tripuragi, Manipuri, Longi Aiba, Langoljam Biramangolna, Malemda, Angakpagi Masakwidiba, Tumhi Sendaba Loktak Part Asi Laitrabadi, Manipur, Laikang La Uikigani, Loktak and Bahibasi, Manipur Miam Gitodang away from Tui. Magna Makata Raduna Imphal Literature Festival, the Singani Kun Mangada. Tripura Dagi Mioi Marina, Sarukyari, and the festival Sida, Assam, Kolkata, Angola, South Africa, Thailand, Namadi, Manipurgi, Aiba, Aibikaya, Unaba Fangbasu, Yamna Nungaiba Fawi Haiki. Tongan below Singi, Aiba, Aibising Unaba Sina, Aikogi Lon, Literature Madi, Culture Si, Exchange Stonabada, Hena Kumang Chaushin Bangamgani. May whom listening Kulum Dwedagi, Hosifauba, Relief Camps in the Ladiba IDP Singi Awabada, Sarukyari. Atobada IDP Singasi, Mayumayum the Hanjanaba, Langanga Torang Lokatbu Haiki. Satoluki Secretary Mayang Lambam Utamna. Imphal Literature Festival Lisingani Kunmangasi, Miamgi Matingaluina Pangtokpani, Satoluki Advisor Uriba, Sahita Academy Awardee, Sarechan Tiamna, Lamdam Sigi Tampaki, Lamdale Riba, IDP Singa, Mapandagi Lakliba Delegate Singa, Haktengana Unaduna, Makoina Wariba Madi, Tenariba Kudung Sadava Singi, Paudam Sing Taraga. Malemgi Miamda Kanganana Bahona Basina, Festival Sigi Maruiba Pandamni, Haiki. Mapangi Aiba Aibising Koduna Lamdam Sigi, Aiba Aibisinga Unaduna, Lamdam Sigi Sahitagi Masagasi, Malemgi Miamda Yohanaba Madi, Kanganaba Honaba Sisu, Festival Sigi Pandam Amani. Hayeng Homnisan Benumida, Malemgi Miamna Sakangaraba, Lamdam Sigi, Theatre Icon, Laiwi Kraba, Guru Ratan Thiamgi, Chorus Repertory Theatre the Satuna. Guru Asigi Mafam the Kai Kunaba Utkani Haiki. Imphal Literature Festival Nini Sabu Nubisida Koina Kabulam Zausi the Laisi, Akana, Kitrivia Matang of Sangai Koyam Lapani, Adulan My Lady, Fibam Makui Mapangi, writer Mayam Pur Laisi, Makuigi, Karitori, combined the film Yam Lapuna, which IDP Singer Unagani, Mapan writer and the Kauruga, which is Makoi Waris Hanan, interaction, Siki Kwai Maru with the Makuin Teneri Mayam Dugi, Problem, Nungaiba, Awa Mayam Tenem, Madu Mayam, Manipurgi. Bohe Tenement Mapang writer, men the Kangan Mapuina Quick and the Sisi, Lakpani. Numin ini Sathagadaba Taret Suba, Manipur State Level Kiwi Fruit Festival, Senapati District Ki, Wainam Hill Village to Hokre. Haudupaki Thoram the Horticulture and Soil Conservation Ki Commissioner, Taitrilung Pamai, Horticulture and Soil Conservation Ki Joint Director, Kuparol Koireng, Senapati District Ki Conservator of Forest, S.R. Marson Anal, Tribal Indian Chambers of Commerce and Industry TICCI Manipur Chapter gi President N Benjamin Yauna Atei Maruiba Mioi Kayasu Sarugyaki Thorumduda Senapati Producers Organization of Organic Kiwi Fruit Spoke ki President PN Helena Senapati District ki Leibak Lehau si Kiwi Thabada Chanaba Mafam Mamu Wadi Masigi Kudong Chabasi Mafam Sigi Lomi Sing Losi Haiki Senapati District ki Thingba Kuno Thingba Kulen, Wainam Hill, Purul, Koide, Liai, Tunjoy, Tungam, Lakhamai, Chawanamai, Songsong, Pudunamai, Kalinamai, Makana Chingba, Mafam Singda, Kiwi Paksana Thaduna, Lamdam Sigi, Miamgi Sentok Lambi, Webadanatana, District Asi, Manipurgi Waina, Kiwi Capital, Wiraknabagi, Kudong Chabasulay. Handak Pangtok Liba Festival Si, Lamdam Sigi Kiwi Thari Balomi Singbu, Pukning Tokadanaba Pangtokpani. Thoramaduda Tribal Indian Chambers of Commerce and Industry Manipur Chapter ki President N Benjamin State Lengakna Popi amadi Ganja Thabagi Mayukta Sangsilakliba Khongthang Sibu Mai Pakhananaba Lamdam Sigi Kiwi Thari Balomi Singda Ahenba Mityeng Changbiba Mathau Tari Haiki Commissioner Thaithuilung Pamaina Organization asina Kiwi Thariba Farmer Producer Company Singda
mateng pangsinduna district asi kiwi thabada mangjil thaba district ma oihansi Ukhrul district na avocado thabada maming chatpagumna Senapati district shu kiwi thaduna kiwi ki capital oinana bahonasi haiki Indian Tribal Chambers of Commerce and Industry would like to emphasize and request the state government of Manipur to kindly encourage the farmers to plant more kiwi plants in the hill areas and persimmon, because we have been going through our lives in cultivating marijuana and poppy, and to replace that, this is the only plant that can help the farmers as an alternative cash crops to support their livelihood. Therefore, I request the government of Manipur and the Tribal Ministry of India to kindly help us, the farmers of kiwi cultivation and persimmon cultivation in our area. Paugi Merksida Atenba break amtang lominase. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Kuding magsibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli. Pumna magsibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Break tungda makatarakpa pau pizari. Singamakha Maisnam Laikai de Leiba Maisnam Mandopta Numit Nini Sathagadaba Free Diabetic Detection Camp Amadi Mid Yengbagi Thormama Pangthokre. Sayon Amadi Lions Club of Imphal International 322D Nasinduna Pangthokpa Camp Duda Pung Taramakai Adwai Fauba Mi Chamagi Matakta Fasting gi test tauki. Matung tarakpada PP gi test amuk makhatana sathakigani. Free eye camp adu gi matangda Sayon Club ki President Maisnam Budhana. Camp asida Center of Medical and Self Representative Unit amadi Medical Representative and Sales Association of Manipur haiba kangbu asinasu camp asida chawna matiang pangli haiki. Diabetes haibasi miyoi nabu na khrabadi adumak loina raga leiragadabani ngasigi result asi khangdoklaga hayeng nungthil pung ama taba matamda endocrinologist Dr. S. Ranbirna makha taba kari laying sathagadi haibadu khangangani haiki. Diabetes haibasi malem gi oina yamna chawba singnaba mani masi control tawba natana phahanbadi ngamdri hoju phawdi hidak puthoktri haiba tare masi gi diabetes asida khara abnormal oramba kangbu adudi further treatment tawnagidamakta koina consultant doctor koi Salam Ranbir haiba ma koi specialist ni mahak chu hayeng tarik 13 asida laktana mafam asida phamgani naraba kambu sungdira kari tawbi abage haibadu maga kumna tana jagani matung tana koina liver function test gumba serum creatinine gumba sumba test sing koi pangthok jagani akoina asigi facilities asida mateng pangbiriba CRU amasung MS Ram amasung Lion Club of Imphal makoi hombo koi haninga litana thagachai tungdaso koi gi mathau tarak labadi makoi de su kari tawbi abage haibadu koi program atai sinjanabo hona jagani. Howzig loisilakpada maruiba paw amuka hana pizari. Imphal Literature Festival Singani Kunmangada South Africa, Thailand, Assam, Tripura amadi Kolkata dagi aibi mapanna sarukyari. Howzig pawbagi oinadi matang sida Am-Istv News loisinjari. Mereng tabiriba punamakku amuka hana kurumjari.